Laingak na Urea lay hai, Lomi sing na Urea pidabagi ban kaure. Urea beg lising taraga mathoy sing thokraga thiba khangdabagi wathok oiraklay. Manipur laingak na Urea marang kaina lay hai na phongdoi aduga somdana Urea August 15 fawbugi manungda phangandragade Mathangi numit ki ahing nongyai tidim lambi ban hauragani haina Moirang Kendra Farmer Development Society na laukthokre. Amarom da nahal makai lambi yadi haiduna jiribamge railway station ki platform da dambur na kupsinduna thamlakpa Urea bag sing mathang singthokna bagi order pikraba matungda dealer manga na singthokiba Urea bag lising taraga mathoi rom mafam marang khangduna mangkhre haibagi wathok oirakle. Iram asigi matangda All Manipur Fertilizer Dealers Welfare Association ge member sing na Mifam pangthoktu na masida senariba dealer manga asigi mathakta action laukat pinaba Agriculture Minister da ai bacherol pidu na taksin khre. Association asigi President Y Ibo Yaima Singha amasung Secretary Y Modhu Chandra na khuyek pidu na Minister da pisin kiba cherol ama na hai mamangda lakhiba Urea rek ani state asigi dealer kun manga da chadani fuching bagi ayaba Brahmaputra Valley Fertilizer Corporation Limited BP FCL na pirakhe Urea sing adu chingkraba matungda BPFCL ga lautunaraga mari lenabo authority amasung atai dealer singda karigumba mata khangalamdana BPFCL dage lakhiba suba reke Urea metric ton chamnga Urea bag lising taraga mathoy ase naron da singthokre Urea MT chamnga adu Karan Agency dealer code 6062 na MT chama L Megachandra Singhana dealer code 6023 na MT chama TS Surjit Singhana dealer code 6020 na MT chama Y Amarjit Singha dealer code 6039 asina MT chama amasung TS Sursan Singh dealer code 6078 na MT chama singthokibane mari lenabo authority amasung atai dealer singna karigumba matta khangalamda na naronda Urea singthokiba dealer manga asigi mathakta action lobi yuhaina taksin khe Urea si control item oiribane amasung Masi essential commodities eki makhada leiribane maramasina mathangi rek lakpa matamda dealer manga asida allocation PB danaba minister da taksin khe amarom da hiram asiga mari leinana association gi machin chatpa amana pausi asida hai BPFCL na laingak na hauji thabak toriba har dealer kun manga ge list ama Manipur laingak ki agriculture department ta khangalakpaga loinana Jiribam railway station dage Urea har ase chinglaknaba ayaba pikhe Masigi manungga chada hompuna department ta piraga chada ni funa makoi masana yonaba yaba pirakhibane ani suba rek lakpa phawbode dealer kun manga mag chang manana Urea harase Jiribam dagi chinglakhe loinana makoi ge jurisdiction manungda lawmi singda phangankhe ahum suba rek ase lai lakti haiba kanagumba mata khanganda na hairiba dealer manga asina BP FCL ga lautunaraga Urea metric ton samnga haibade chaurangna kg nifuga manga ge bag lising taraga mathoirom ase singsilakhraga makoi ge jurisdiction dasu Urea si yoraktana mafam khangdana mangkhre haina maral sikhe asigumba aran batauba dealer manga asigi mathakte action lokhat pinaba lainga ki mari leinaba singda taksinaba ngarang pangthokiba association gi mifamda warep laukibagi matungin minister da ai bacherol pisin ki bani haina makha takhe hiram asigi matang de agriculture department ki machin chatpa manade hiram asiga mari leinana ngasi mifam ama pangthoklaba matungda thokdogadu karamna thokibanu haibadu yengsinaba khanagani haire amarom da Moirang Kendra Farmer Development Society Limited ke secretary Hemam Ranjit na paumi sing da hai ke Manipur laingang na lomi sing dage phawwan silaga PDS ki khuthang da miyam da cheng phangangani haina lauthokrabasu haujik lomi sing da Urea har matam chana phangande kenel da ising thabiraktrabani na Laumi sing na karamna pothok marang kaina puthokane maramduna MLA gi khuthang da oigera agriculture department gi khuthang da oigera laumi sing da Urea phangangadabane mahak na hai laumi sing da matam sana Urea phangandraba kenel da matam sana ising pidabagi mayokta society asige laumi sing amadi Bisnupur district ke constituency taruki laumi sing gi apun balup ama oiriba loksal na su khongjang asibu sogatle Moirang asigi MLA na piriba Urea asina phaugi mathau taba chang adu yahonba ngamdre Mamang laingak amadi haujiki laingak asi susap mangai laumi singbu hanthaba thakta thambire amarom da sinjakta mipal tangdaba lamdam ama ohen si haina chinda panglaw da laure laingak na laumi singdagi fawwalga ni hairi baside laingak ki aronba lalong ama malakle laingak na haujik Urea pidre ising pidre aduga karamna laumi na pothok puthok laga laingak ta phawwalan gadori bano
हिरमसिदा चीफ मिनिस्टर अमदी एग्रीकल्चर मिनिस्टर MLA गा मरी लेनबा मिनिस्टर ना अथुबा मतमदा मिजेंग संगबिनबा अपील तौखे नौनो पोपी थाबा खुलगी चीफ सिंह फानबा हाइख्रे चीफ मिनिस्टर BJP na lusingba government na mamangi tamdagi hauna state asidagi nisaga mari lenaba thabak thauramsingda akanba mijeng changbaga loinana lamdam asidagi nisa maru phangna muthatkadabani haibagi pandamga loinana war on drugs sanction duna lakle ngarangsu Manipur police ki DGP amasung state police ki makok thongba police officer sing yauna akhanaba mifamama chief minister N Biren Singhana siar logduna mahaki secretary takupna khanakhrei ngarangi pangthokiba mifamaduga mari lenana chief minister N Biren ga telephone gi khuthangda wari sanabada mahangna pongna phamda hai hauzik chaliba tha si popi maru hunbagi matam oirakpana maram oibana karam baching gi mafam singda popi plantation tawbagi haibadu state government na yamna kupna monitor tawraga leire chief minister na hai hauzik state asigi chingi khul manga tarukta popi pambi thare haibagi paw leire maram adu na hai riba khul sing aduda Manipur police amasung narcotics and affairs of border gi personnel sing thaduna khulgi chip sing farga ain gi oiba thabak laukhatna bakhangan khrei nipan suba IRB commando battalion gi CEO in charge suspend tau khrei Manipur lenga ke deputy secretary DP nangarang thokiba order amada nipan suba Indian Reserve commando battalion khabai soige commanding officer in charge oina thabak purakliba en maduni mai gi mathakta laukhalakpa disciplinary proceeding ga mari leinana mahakpu service tagi suspend tau re hai re mahakpu suspend tau riba se CCA rules 1965 ki rule 10 clause 1 sub clause A gi matungina service tagi suspend tawbani haire mahaki suspension manungda mahaki headquarter Imphal da oibaga loinana mari lenaba authority gi ayaba yauduna headquarter thadokuna satkiba yaroi haire mahakpu service tagi suspend tawbagi chapchaba maram official oina khangba ngamkhidre adum oinamak numit kharani gi mamangda police ki makok thongba officer amana mahaki farm amada inspection tawbada personnel khara sizinarami haibagi wafam laiki haire Manipur da oza lising taret henna watpagi saitheng loijing loya da leiba school sing na fangle khoidum upper primary school lainga ki oza yauduna mahiroi sing lairik tamlaga leiramle Manipur da hauji education s ki makha da salai riba mahiloi sang sing da takpi tambina ba oja amadi nanti sing staff lising taret ka chani taramathoi watuna leiriba sigi chaitheng state sigi loijing loya amadi chingnung manung da leiriba mahiloi sang sing na mapungoi na mayok na re Saitheng asigi saruk ama oina Kaksing district ki Hianglam assembly constituency gi Sekmaijing khoidum da leiba khoidum upper primary school ase lainga ki oza ama phauba leitabadage laikai gi naha kharana mahiroi sing lairik tambire lambi gi pothole na thogan kiba accident da miyoi lising manga hena sikhrei ministry laingang na thador kiba khwaidagi anoba data gi matungina leibak ase da hokiba kumsing 2018 dagi 2020 faubugi manungda lambi gi pothole sing de accident thokpada punna miyoi lising manga ga chatru kun ga taru ki punsi tikhamna khre hai re Congress president gi Mikhal Gandhi family dagi oirakta ba yare Indian National Congress ki lusingba Rahul Gandhi president gi Mikhal thengna bagi apamba leitabagum tawbana anoba president khanbagi matangda kanana oirakta dagi haiba chapchaba leitabana loinana Gandhi family dagi nataba ma oirakpasu yana leire dengue case chama ga taruk su khre more da dengue case leptana hengalaktuna ngarang sumiyoi mari dengue ni haina confirm tawkhibaga loinana border town asida dengue case chamaga taruk sukhrei district malaria department ki special unit amana section thorang lakhut khre hai re Boro Bekra higher secondary school gi principal amasung in charge leiramdre Juribam district ki manung chana leiba Boro Bekra sub division gi amatangai raba higher secondary school ama oidiba Boro Bekra higher secondary school gi principal amade principal in charge amata leiramdre haina ngarang Jiribam da base toba mahiroi lup marigi maikai dagi phongdokhrei ngarang MSF district committee Jiribam gi office ta pangthokpa paugi mipamamada Desam district council Jiribam gi president Laisram Bilax Mitai na hai Jiribam da leiba mahiroi lup mari MSU MSF Desam amadi KSA gi lusingba singna ngarang school asida surprise visit ama tawrubada school asigi principal amasung principal in charge amata leiramda ba thengna khe masi yana laibak thibane laingak amadi mari lenaba authority na thuba matamda mijeng changbiduna Principal natraga principal in charge ama school asida thamnaba thabak laukhat piyo contract basis ta changkhiba oja sing school asida posting tharak lagasu school asida join tawramdabage mami chawna tare oja sing asi school asige attendance register da present oiramba mata thengna dei oja sing asige mathakta mari lenaba authority ni action laukhat piyo Bilax mitai na makhata na sumna hai madude
Matam kayagi mamangdagi tongan-tongan ba mahiroi lupsingna awat po oza hapiyu haina taknaduna laklabasu mari lenabo authority na tasin usinadana leire. Borobekra subdivision gi manungda leiba oza singi leifam oiriba Borobekra Higher Secondary School gi manakta leiba transit quarter ase upper dagi transfer lakpo oza singi leifam oirabasu lainingdabagi mami chawna tare. Apaba mahiroi puthoksi school phagalan si haiduna Manipur lengakna wafam kaya phongdoklabasu Jiribamgi Borobekra Higher Secondary School da oiramliba phiba masidi yamna laibak thibane laingakna thuba matamda school asida mijeng changbiyu haiki Manipur yauna state ahumda oil palm thanabaga mari leinana MOU sign tawkhre Manipur yauna Assam amasung Tripura da oil palm thabagi thabak hena khumang chawsilhanaba state government singa memorandum of understanding MOU ahum sign tawkhre haina ngarang Godrej Agrovet na phongdokhre haire MOU asi National Mission on Edible Oils Oil Palm NMEOOP gi scheme gi makhada tawkhibane aroibada tabiriba pumnamakpu thagachari